Popular government sembagi tharang Thadou inpida mapung fana saugalakli. Central government na athuba matamda Manipurda popular government ama semnaba tharang tauriba asida Thadou inpida mapung fana saugatli. Ngarang Guwahati da pangthokiba Kuki Soo amasung MLA singi mifam atuda Kuki MLA manga khakta saruk yaba asina popular government semba pamdriba si Kuki MLA khaktani haibadu yamna mayek senglakli. Manipurda popular government ama semnaba tharang tauriba sigi matangda Thadou inpina thadorokpa cherol amana haribadi democratic government ama semba haibasi miyamgi fundamental expression amani amasung masai Indian constitution na piriba hak aduni. Thadou community asi chingi district ki elected MLA tara na mahut seliba assembly constituency mapana sigi democratic process ta legitimate stakeholder amasuni constitution sing asigi electorate process ta organization natraga community ama khaktana mapung phaba authority ni haina claim tawba yaroi. Hariba constituency sing asi tongan ba community kayada maram aduna miyamgi miyut oina khallaba MLA amana popular government semada support tawningdaba tarabadi yamna lemna resign tawgadabani. MLA tara aduna separate administration asi thangai sengna demand tawba tarabadi makhoi resign tawgadabani haina Thadou organization challenge tawba leikrabani hairi. So group Kuki Zomi marna mahut sinba wahai oina sizinnarakpada ZRO na yaningdaba fongdorakli. Suspension of Operation Soo Group Kuki Zomi Mar haiba wahai asina mahut sinbagi matangda Zomi Reunification Organization ZRO na lebak pukpan numita yaningdaba fongdorakpaga loinana wafam khara thamlakli. Supreme Court ki advocate Biswarjit Singh amasung Kuki Civil Society Organization ki advisor na media housing na thamlakiba advisory adugi matangda ZRO na wafam khara fongdorakli. Media organization editor publisher amasung correspondent Singh na Soo Group pu Kuki Jo political group haiba wahai sizinnagadabani. ZRO na advisory note adu yengsinbaga loinana Kuki haiba wahai adu maru oina sizinnarakpana sathariba peace process asida akaiba pirakpa yai. ZRO haiba organization asi mayek seng masaktam amasung matik mayai leiba amani kumsing 2005 ta India government kasu sign tawnaba matamda mayek sengna yaukiba organization ni maduda nathuna United People's Front UPF ta wakhalon manaba group sing punsinnaduna political agenda ama fangnanaba changsinbada su ZRO saruk yari. Su group Kuki Zomi Mar haina mahut sinnaba honaragliba adu media da lana campaign chathaba amani adugumba thawong sing adu chatharoidabani haina su akanba warning tawrakli. Separate administration ki demand tawraduna Kuki singna mafam kayada khongcha jatkre. Guwahati gi mifam da Kuki Jogi MLA taragi manungda manga yaukidre lengak semjakrasanu haiba yauri. Indigenous Tribal Leaders Forum ITLF na sinduna Churachandpur Kuki singi separate administration PU haiba demand tawraduna ngasi Churachandpur Technopol Fairjol na chingbada wakat khongchat chatkre. Wakat khongchat aduda saruk yakiba singna tongan ba makhalgi warol sing thaba placard sing painakiba warol sing adugi manungda political solution haibasi makhoigi hakni thengna phangba YLD phangdabaga manai maitei government sembada ikoi saruk yaroi amasung tokai taba haibasina amata ngairba waroi sinni haibana chingba yauki. Tungda wakat khongchat adu mai pakhanbagi damak ITLF na thoramduda saruk yakiba singbu thagatpa fongdorakli. Maraga seda ngarang suspension of Operation Soo tawnabada yauriba lalolup sing na Guwahati da kaukiba mifam da Kuki Jogi MLA sing taragi manungda manga saruk yakidre hairi. Thazaba yaba mafamdagi fangba pau na hai makhoi mifam aduda saruk yaba ngamdabagi paudi loinamak pinaraki amasung makhoina lawba waref aduda saugatkani haibagi cherol su tharaki hairi. Saruk yakidaba MLA sing adudi Chipaimuk SG MLA Ngursanglur Sanate Churachandpur SG MLA LM Kaute Technopol SG MLA Letpau Haukif Thanglon SG MLA Bungjangil Balte amasung Saikul SG MLA Kimyo Hangsing ni. Bungjangil Balte di mahaki hokchangi phibam na maram oiraga saruk yaba ngamdre haina fongdoraki. Pausina makhata na hai yamna maru oiba mifam aduda lengak semba yaudabagi matangda kangbu ani thoraki. Kangbu amana lengak semja krasanu haiba ama aduga atoppa amana lengak semhaloidabani haiba kangbu amani. Lengak semja krasanu haiba kangbu du amuk Nakpak Tannare Nakpak amana lengak sembada makoisu yauhobo chumgani haiba ama aduga atopa Nakpak amana yauroidabani haiba kangbu amani pumnama asigi mathakta mifam aduda saruk yakiba civil society organization amasung makhoigi intellectual kangbu amana lengak semhaloidabani haiba wafamda lepaga leiki. Tungda mifam aduda Manipurda government ama semlabasu semdrabasu kumja 2027 fawbagi manungda legislation leiba union territory ama India government na sembigadabani haiba demand pukhatnaba waref lauki. Marak asida suspension of operation gi kedar singa wari sanabada India government gi mihut oina yauriba Union Home Secretary A.K. Mishra ngarang Imphal da thunglaki aduga ngasi numidang waram Guwahati da hankre. Mangna Imphal da leiringai da kangpokpi amasung Churachandpur da chatuna Kuki gi civil society organization singi luchingba singa unaki hairi. Manipurda popular government ama semada Kuki MLA sing yauhongnaba yamna kana pressure piri.
ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯅ separate administration ꯅꯠꯇ꯭ꯔꯒ union territory ꯒꯤ demand ꯇꯧꯔꯤꯕꯗꯨ ꯑꯣꯏꯊꯣꯛꯂꯣꯏ ꯐꯣꯡꯗꯣꯛꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯈꯥꯃꯦꯅꯦꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯌꯥꯎꯕ ꯅꯍꯥ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯂꯒꯅꯤ꯫ ꯏꯔꯥꯟꯒꯤ ꯀꯣꯅꯨꯡ ꯇꯦꯍꯔꯥꯟ ꯃꯅꯥꯛꯇ ꯂꯩꯕ ꯏꯔꯐꯥꯟ ꯁꯣꯜꯇꯥꯅꯤ ꯀꯧꯕ ꯃꯁꯥꯒꯤ ꯆꯍꯤ 23 ꯁꯨꯔꯕ ꯅꯍꯥ ꯑꯃ ꯈꯥꯃꯦꯅꯦꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯌꯥꯎꯏ ꯍꯥꯏꯕꯒꯤꯗꯃꯛ ꯉꯁꯤ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯗꯧꯔꯤ꯫ ꯊꯧꯔꯥꯡ ꯑꯗꯨꯕꯨ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯏꯔꯥꯟꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯑꯁꯤꯒꯨꯝꯕ ꯃꯔꯝ ꯆꯥꯗꯕ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯔꯒꯅꯤ ꯍꯥꯏꯔꯤꯕ ꯏꯔꯐꯥꯟ ꯁꯣꯜꯇꯥꯅꯤ ꯍꯥꯏꯔꯤꯕ ꯅꯍꯥ ꯑꯁꯤ ꯇꯦꯍꯔꯥꯟ ꯃꯅꯥꯛꯀꯤ ꯐꯥꯔꯗꯤꯁꯇ ꯗꯨꯀꯥꯟ ꯐꯝꯕꯅꯤ꯫ ꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯗꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯦꯟꯇꯤ ꯒꯚꯔꯟꯃꯦꯟꯠ ꯄ꯭ꯔꯣꯇꯦꯁꯇ ꯁꯔꯨꯛ ꯌꯥꯏ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯖꯅꯋꯥꯔꯤ 9ꯗ ꯐꯥꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ 4ꯅꯤ ꯆꯨꯞꯅ ꯇ꯭ꯔꯥꯏꯜ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯇꯥꯏꯕꯪꯁꯦꯝꯕ ꯃꯄꯨꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯅꯕ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯆꯩꯔꯛꯁꯤꯗ USꯀꯤ ꯁ꯭ꯇꯦꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯏꯔꯥꯟꯗ ꯂꯩꯔꯤꯕ ꯑꯃꯦꯔꯤꯀꯥꯟ ꯄꯨꯝꯅꯃꯛ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯊꯣꯔꯛꯅꯕ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯏꯔꯥꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ USꯇ ꯕꯦꯁ ꯇꯧꯕ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯑꯦꯛꯇꯤꯚꯤꯁꯠ ꯅ꯭ꯌꯨ ꯑꯦꯖꯦꯟꯁꯤꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯗꯤꯁꯦꯝꯕꯔ 29ꯗꯒꯤ ꯏꯔꯥꯟꯗ ꯍꯧꯔꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡ 9 ꯌꯥꯎꯅ ꯃꯤꯑꯣꯏ 2,000 ꯍꯦꯟꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯣꯜꯀꯥꯇꯥꯗ ꯅꯤꯄꯥ ꯚꯥꯏꯔꯁꯀꯤ ꯄꯣꯖꯤꯇꯤꯚ ꯀꯦꯁ 2 ꯊꯦꯡꯅꯔꯦ꯫ ꯀꯣꯜꯀꯥꯇꯥꯗ ꯅꯤꯄꯥ ꯚꯥꯏꯔꯁꯀꯤ ꯄꯣꯖꯤꯇꯤꯚꯀꯤ ꯀꯦꯁ 2 ꯊꯦꯡꯅꯔꯦ꯫ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯅꯤꯃꯛ ꯅꯣꯔꯊ 24 ꯄꯔꯒꯅꯥꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯥꯔꯥꯁꯠꯇ ꯂꯩꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯒꯤ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯥꯐ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯋꯦꯁꯠ ꯕꯦꯡꯒꯜ ꯂꯩꯉꯥꯛꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯦꯁꯠ ꯕꯦꯡꯒꯜꯒꯤ ꯚꯥꯏꯔꯁ ꯔꯤꯁꯔꯆ ꯑꯦꯟꯗ ꯗꯥꯏꯒꯅꯣꯁꯇꯤꯛ ꯂꯦꯕꯣꯔꯦꯇꯣꯔꯤ BRDLꯗ ꯇꯦꯁꯠ ꯇꯧꯕꯗ ꯃꯤꯑꯣꯏ 2 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯅꯔꯁꯀꯤ ꯁꯤꯟꯐꯝꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯅꯤꯃꯛ ꯍꯧꯖꯤꯛ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯥꯌꯦꯡ ꯆꯠꯊꯔꯤ ꯍꯥꯏꯅ ꯋꯦꯁꯠ ꯕꯦꯡꯒꯜꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯟꯗꯤꯅꯤ ꯆक्रꯕꯔꯇꯤ ꯑꯃꯗꯤ ꯍꯦꯜꯊ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯥꯔꯥꯌꯟ ꯁ꯭ꯄꯨꯞꯅꯤꯒꯝꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 22 ꯑꯃꯗꯤ 25 ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯂꯅꯥꯏ ꯊꯕꯛ ꯇꯧꯕꯒꯤꯗꯃꯛ ꯍꯟꯗꯛꯇ ꯄꯨꯔꯚ ꯕꯔꯙꯃꯥꯟꯗ ꯆꯠꯂꯨꯕ ꯂꯩꯈꯤ ꯑꯗꯨꯕꯨ ꯁ꯭ꯇꯦꯠꯀꯤ ꯃꯄꯥꯟꯗ ꯆꯠꯂꯨꯕꯒꯤ ꯍꯤꯁꯇ꯭ꯔꯤ ꯂꯩꯇꯦ꯫ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯀꯟꯇꯦꯛꯠ ꯇ꯭ꯔꯦꯁꯤꯡꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯅꯛꯅꯅ ꯂꯣꯏꯅꯔꯨꯕ ꯑꯇꯩ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯇꯧ ꯀꯔꯝꯅ ꯅꯤꯄꯥ ꯚꯥꯏꯔꯁ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯤ꯫ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯁꯣꯔꯁ ꯑꯃꯅ ꯍꯥꯏ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯃꯇꯥ ꯕꯦꯅꯔꯖꯤꯅ ꯏꯟꯐꯦꯛꯁꯤꯌꯁ ꯗꯤꯖꯤꯖꯀꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯑꯃꯗꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯒ ꯂꯣꯏꯅꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯏꯆꯠ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯕ ꯍꯧꯈ꯭ꯔꯦ꯫ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯒꯤ ꯏꯟꯇꯦꯟꯁꯤꯚ ꯀꯦꯌꯔ ꯌꯨꯅꯤꯠ ICUꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯅꯥꯗꯤꯌꯥ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯏꯁꯠ ꯕꯔꯙꯋꯟ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ꯫ ꯋꯦꯁꯠ ꯕꯦꯡꯒꯜꯗ ꯅꯤꯄꯥ ꯚꯥꯏꯔꯁ ꯁꯟꯗꯣꯔꯛꯄꯒꯤ ꯄꯥꯎ ꯍꯦꯛ ꯇꯥꯕꯒ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯂꯥꯏꯆꯠ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯐꯝ ꯑꯃ ꯀꯧꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯅꯦꯁꯅꯦꯜ ꯖꯣꯏꯟꯠ ꯑꯥꯎꯠꯕ꯭ꯔꯦꯛ ꯔꯦꯁꯄꯣꯟꯁ ꯇꯤꯝ ꯑꯃ ꯋꯦꯁꯠ ꯕꯦꯡꯒꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯇꯤꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕꯁꯤꯡꯗꯤ ꯀꯣꯜꯀꯥꯇꯥꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯍꯦꯜꯊ ꯑꯦꯟꯗ ꯄꯕ꯭ꯂꯤꯛ ꯍꯥꯏꯖꯤꯟ, ꯄꯨꯅꯦꯒꯤ ꯅꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯚꯥꯏꯔꯣꯂꯣꯖꯤ, ꯆꯦꯟꯅꯥꯏꯒꯤ ꯅꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯏꯄꯤꯗꯤꯃꯣꯂꯣꯖꯤ, ꯀꯜꯌꯥꯅꯤꯒꯤ ꯑꯦꯝꯁ ꯑꯃꯁꯨꯡ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯦꯟꯗ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯋꯥꯏꯜꯗꯂꯥꯏꯐꯀꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯅꯤ꯫ ꯁꯥꯗꯒꯤ ꯃꯤꯑꯣꯏꯕꯗ ꯁꯟꯗꯣꯛꯄ ꯉꯝꯕ ꯅꯤꯄꯥ ꯚꯥꯏꯔꯁ ꯍꯥꯏꯔꯤꯕ ꯃꯍꯤꯛ ꯑꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯨꯝꯖꯥ 1999ꯗ ꯃꯂꯦꯁꯤꯌꯥꯗ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯋꯦꯁꯠ ꯕꯦꯡꯒꯜ ꯑꯃꯗꯤ ꯀꯦꯔꯂꯥꯗ ꯚꯥꯏꯔꯁ ꯑꯁꯤ ꯁꯟꯗꯣꯔꯛꯄ ꯂꯩꯈ꯭ꯔꯦ꯫ ꯁꯦꯛꯄꯤꯗ ꯌꯥꯎꯕ ꯚꯥꯏꯔꯁ ꯑꯁꯤ ꯑꯣꯛ ꯑꯃꯗꯤ ꯑꯇꯩ ꯁꯥ ꯃꯈꯜ ꯈꯔꯗꯁꯨ ꯁꯟꯗꯣꯛꯄ ꯊꯦꯡꯅꯩ꯫ ꯆꯤꯡꯒꯤ MLAꯅ ꯀꯩꯗꯧꯉꯩꯗ ꯃꯔꯩ 2 ꯂꯣꯡꯕ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯖꯣꯏꯆꯟꯗ꯭ꯔ ꯆꯤꯡꯒꯤ MLAꯅ ꯆꯤꯡꯗ ꯆꯠꯂꯒ ꯋꯥ ꯑꯃ ꯍꯥꯏꯕ ꯑꯃꯁꯨꯡ ꯇꯝꯗꯅ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯕꯒꯤ ꯊꯧꯑꯣꯡ ꯀꯩꯗꯧꯉꯩꯗ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯖꯁꯇꯤꯁ ꯀꯃꯤꯇꯤꯒꯤ ꯆꯦꯌꯔꯃꯦꯟ ꯖꯣꯏꯆꯟꯗ꯭ꯔ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔꯤ ꯋꯥꯔ 1891ꯒꯤ ꯂꯥꯟꯐꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯊꯧꯕꯁꯤꯡꯒꯤ ꯐꯣꯇꯣ ꯑꯃꯗꯤ ꯃꯃꯤꯡ ꯌꯥꯎꯕ ꯀꯦꯂꯦꯟꯗꯔ ꯑꯃ ꯐꯣꯡꯕꯒꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯀꯪꯂꯥꯗ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯑꯃꯗꯤ ꯏꯕꯦꯟꯗꯧ ꯌꯥꯏꯁꯅꯥ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯑꯊꯧꯕꯁꯤꯡꯒꯤ ꯐꯣꯇꯣ ꯑꯃꯗꯤ ꯃꯤꯡ ꯌꯥꯎꯕ ꯀꯦꯂꯦꯟꯗꯔ ꯑꯗꯨ ꯐꯣꯡꯈꯤꯕꯅꯤ꯫ ꯊꯧꯔꯝꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯃꯇꯝ ꯑꯃꯒ ꯈꯥꯒꯤ ꯂꯩꯕꯥꯛ ꯌꯧꯅ ꯉꯝꯈꯩ ꯁꯟꯗꯣꯛꯂꯝꯃꯤ꯫ ꯉꯁꯤ ꯇ꯭ꯔꯤꯄꯨꯔꯥ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯇꯥꯈꯦꯜ ꯑꯃꯗꯤ ꯀꯕꯣ ꯇꯝꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯅꯩꯅꯐꯝ ꯊꯣꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯍꯥꯏꯋꯦꯁꯤꯡ ꯐꯥꯎꯕ ꯁꯦꯟꯅꯕ ꯉꯝꯗꯕꯒꯤ ꯃꯊꯛꯇ ꯇꯝꯄꯥꯛꯇ ꯈꯨꯟꯗꯥꯔꯤꯕꯁꯤꯡꯅ ꯍꯥꯏꯋꯦꯁꯤꯡꯗ ꯃꯅꯤꯡ ꯇꯧꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯆꯤꯡꯗ ꯂꯩꯔꯤꯕ MLAꯁꯤꯡꯅ ꯃꯔꯩ 2 ꯂꯣꯡꯕꯒꯤ ꯊꯧꯑꯣꯡ ꯀꯩꯗꯧꯉꯩꯗ ꯆꯠꯊꯔꯣꯏꯗꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯒꯗꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐ ꯊꯧꯔꯥꯡ ꯈꯛ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯏꯔꯦꯡ ꯅꯥꯒꯥ ꯈꯨꯜꯗ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯃꯈꯥ ꯆꯠꯊꯔꯤ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯏꯔꯦꯡ ꯅꯥꯒꯥ ꯈꯨꯜꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯈꯨꯜ ꯑꯁꯤꯒꯤ ꯂꯟ-ꯊꯨꯝ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯕꯇ ꯅꯠꯇꯅ ꯀꯨꯀꯤ ꯂꯦꯟ ꯊꯣꯟꯖꯤꯜꯂꯝꯕ ꯑꯃꯗꯤ KNFPꯒꯤ ꯀꯦꯗꯔꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕꯒꯤ ꯊꯧꯑꯣꯡꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯀꯥꯡꯄꯣꯛꯄꯤ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯐꯥꯎꯅꯔꯤꯕ ꯂꯝꯕꯤ ꯃꯇꯝ ꯀꯛꯇꯅ ꯊꯤꯡꯖꯤꯟꯕꯒꯤ ꯈꯣꯡꯖꯪ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯏꯔꯦꯡ ꯅꯥꯒꯥ ꯈꯨꯜꯒꯤ ꯈꯨꯟꯖꯥ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯈꯨꯜ ꯑꯁꯤꯒꯤ ꯒꯦꯠ, ꯋꯦꯇꯤꯡ ꯁꯦꯠ ꯌꯥꯎꯅ ꯂꯟ-ꯊꯨꯝ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯕ, ꯈꯨꯜ ꯑꯁꯤꯒꯤ ꯃꯦꯃꯣꯔꯤꯌꯦꯜ ꯁ꯭ꯇꯣꯟꯗ ꯀꯨꯀꯤ ꯂꯦꯟ ꯑꯃꯗꯤ ꯁ꯭ꯇꯦ ꯑꯋꯦ ꯍꯥꯏꯅ
ꯖꯤꯜꯂꯝꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛꯀꯁꯨ ꯇꯧꯅꯔꯤꯕ KNFPꯒꯤ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯦꯗꯔ 30 ꯔꯣꯝꯅ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒꯤ ꯃꯃꯥꯡꯗ ꯈꯨꯟꯖꯥꯁꯤꯡꯕꯨ ꯀꯤꯍꯟ ꯈꯪꯍꯟꯕꯇ ꯅꯠꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯆꯠꯊꯔꯝꯕ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯀꯥꯡꯄꯣꯛꯄꯤ ꯆꯨꯔꯆꯥꯟꯄꯨꯔ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯠꯊꯕꯅꯤ ꯍꯥꯏꯈꯤ꯫ IDPꯁꯤꯡꯒꯤ ꯃꯦꯃꯣꯔꯦꯟꯗꯝꯒꯤ ꯄꯥꯎꯈꯨꯝ ꯂꯩꯉꯥꯛꯅ ꯄꯤꯔꯛꯈ꯭ꯔꯦ꯫ ꯊꯥꯖꯅꯕ ꯂꯩꯇ꯭ꯔꯤꯕ ꯐꯥꯎꯕ ꯌꯨꯝ-ꯌꯨꯝꯗ ꯍꯟꯖꯤꯟꯕꯒꯤ ꯊꯕꯛ ꯇꯍꯥ ꯌꯥꯈꯤꯔꯣꯏ ꯒꯚꯔꯟꯃꯦꯟꯠ꯫ ꯅꯨꯃꯤꯠ 30ꯅꯤ ꯆꯨꯞꯅ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ IDPꯁꯤꯡꯅ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯗꯨꯅ ꯃꯈꯣꯏꯕꯨ ꯃꯌꯨꯝꯗ ꯍꯜꯍꯜꯂꯨ ꯍꯥꯏꯕ ꯗꯤꯃꯥꯟꯗꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝꯒꯤ ꯄꯥꯎꯈꯨꯝ ꯉꯁꯤ ꯃꯔꯤ ꯂꯩꯅꯕ IDPꯁꯤꯡꯗ ꯌꯧꯍꯜꯂꯛꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯨꯅꯤꯠ ꯀꯨꯃꯥꯔ ꯒꯣꯌꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯕꯁꯨ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯊꯥꯖꯅꯕ ꯄꯨꯔꯛꯇ꯭ꯔꯤꯉꯩꯗ ꯇꯍꯥꯅ IDPꯁꯤꯡ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯆꯨꯝꯗꯦ꯫ IDPꯁꯤꯡ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯅꯪꯍꯟꯗꯅ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ 2024ꯒꯤ ꯅꯕꯦꯝꯕꯔ ꯊꯥꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯤꯡꯁꯥ ꯊꯣꯛꯄꯒꯤ ꯆꯥꯡ ꯍꯟꯊꯔꯛꯄ ꯃꯔꯝꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ IDPꯁꯤꯡ ꯇꯥꯡꯀꯛ ꯅꯥꯏꯅ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯦ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯥꯡ ꯅꯥꯏꯅ ꯆꯥꯅꯕ ꯄꯣꯠꯂꯝ ꯑꯃꯗꯤ ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯍꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯀꯨꯝꯖꯥ 2025ꯒꯤ ꯅꯕꯦꯝꯕꯔ ꯑꯃꯗꯒꯤꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ IDPꯁꯤꯡꯗ ꯗꯥꯏꯔꯦꯛ ꯕꯦꯅꯤꯐꯤꯠ ꯇ꯭ꯔꯥꯟꯁꯐꯔ DBTꯒꯤ ꯈꯨꯠꯊꯥꯡꯗ ꯇꯦꯡꯕꯥꯡ ꯐꯪꯍꯟꯕ ꯍꯧꯈꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯅꯥ-ꯂꯥꯌꯦꯡ ꯑꯃꯗꯤ ꯃꯍꯩ-ꯃꯁꯤꯡ ꯇꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯕꯒ ꯂꯣꯏꯅꯅ ꯔꯨꯔꯦꯜ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯒꯔꯦꯟꯇꯤ ꯁ꯭ꯀꯤꯝ ꯑꯃꯗꯤ ꯁꯦꯜꯐ-ꯍꯦꯜꯞ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯊꯧꯁꯤꯜ ꯃꯈꯥꯗ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠꯀꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔ ꯕꯖꯦꯠ 2025-26ꯇ ꯂꯨꯄꯥ crore 523ꯒꯤ ꯔꯤꯁꯦꯇꯜꯃꯦꯟꯠ ꯑꯦꯟꯗ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯄꯦꯀꯦꯖ ꯌꯥꯎꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯥꯡꯀꯛ ꯅꯥꯏꯅ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯜꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯍꯥꯟꯕ ꯇꯥꯡꯀꯛꯇ ꯃꯌꯨꯝꯒꯤ ꯁꯔꯨꯛ ꯀꯥ ꯍꯦꯟꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯇ꯭ꯔꯤꯕ IDPꯁꯤꯡ ꯍꯥꯟꯅ ꯍꯟꯖꯤꯜꯍꯜꯂꯒ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯅ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯑꯋꯥꯁ ꯌꯣꯖꯅꯥ ꯒ꯭ꯔꯥꯃꯤꯟꯒꯤ ꯃꯈꯥꯗ ꯌꯨꯝ ꯁꯥꯕꯒꯤ ꯃꯁꯥꯒꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯌꯨꯝ ꯁꯥꯗꯨꯅ IDPꯁꯤꯡ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛꯇ ꯇꯝꯄꯥꯛ ꯑꯃꯗꯤ ꯆꯤꯡꯒ ꯇꯥꯏꯅꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯏꯟꯇꯔ-ꯗꯤꯁꯇ꯭ꯔꯤꯛ ꯔꯤꯖꯟꯒꯤ IDPꯁꯤꯡ ꯅꯧꯅ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄ ꯌꯥꯅꯕ ꯂꯨꯄꯥ crore 35.46 ꯃꯔꯤ ꯂꯩꯅꯕ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ IDP ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯗ ꯌꯧꯍꯟꯈ꯭ꯔꯦ꯫ ꯃꯌꯨꯝ ꯃꯀꯩ ꯀꯥ ꯍꯦꯟꯅ ꯊꯣꯛꯇꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯌꯨꯝ ꯁꯦꯝꯖꯤꯟꯅꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯂꯨꯄꯥ crore 9.26 ꯀꯥꯏꯊꯣꯛꯈ꯭ꯔꯦ꯫ IDPꯁꯤꯡ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯌꯦꯡꯁꯤꯟꯅꯕ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯆꯦꯌꯔꯃꯦꯟ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯂꯦ꯫ ꯀꯃꯤꯇꯤ ꯑꯗꯨꯗ DGP, ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯁꯨꯡ ꯔꯨꯔꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯌꯥꯎꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯃꯨꯡ 2,200ꯒꯤ ꯃꯤꯑꯣꯏ 10,000 ꯔꯣꯝ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕ ꯉꯝꯂꯦ꯫ ꯃꯈꯥ ꯇꯥꯅ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁꯥꯒꯠꯂꯤꯕ ꯌꯨꯝ 3,000 ꯔꯣꯝ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯇꯥꯟꯐꯝ ꯌꯧꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯖꯣꯒꯤ ꯔꯦꯂꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯖꯣꯁꯤꯡꯇꯒꯤ ꯑꯣꯏꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯗꯤꯃꯥꯟꯗꯒ ꯂꯣꯏꯅꯅ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯅ ꯁꯤꯟꯗꯨꯅ ꯆꯠꯈꯤꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯌꯥꯝꯂꯕ ꯀꯨꯀꯤꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯈꯨꯟꯗꯥꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯆꯠꯈꯤꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕꯗ ꯀꯨꯀꯤ ꯖꯣꯁꯤꯡꯒꯤ MLAꯁꯤꯡ ꯌꯥꯎꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯁꯧꯒꯠꯂꯣꯏ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯣꯔꯦꯗ ꯂꯩꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯨꯀꯤ CSO ꯌꯥꯎꯅ ꯀꯨꯀꯤꯁꯤꯡꯅ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯆꯠꯂꯕ ꯃꯇꯨꯡ ꯍꯤꯜꯁ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯎꯟꯁꯤꯜ HTCꯒꯤ ꯑꯣꯐꯤꯁꯇ ꯂꯣꯏꯁꯤꯟꯈꯤ꯫